Manipur da thokliba irang asigi cheitheng phanglaba meeoi singi tonganba relief operation ki damak Ministry of Home Affairs ke ayaba makhada lupa crore chani shijinnakhre haina Manipur ki Governor Anusuiya Uikey na phongdokkhre. Wafam asing ngasidagi chathaba haukiba 12 suba Manipur Legislative Assembly ki mga suba session haudokpo oina Governor Anusuiya Uikey na House ta thamkiba warol da phongdokkibani. Member khudingmak chawkhatpa amasung Kumang chawsinba chahi ama oirasanu haina yaifa paujal piraduna Governor Anusuiya Uikey ge warol aduna hai mamang chahi ge May tang ahumdagi thokliba irang asida pamdaba thongdoksing thoktanaba lengak asina mayuknanaba hotnari. Hauzik irang kanba mafam singda security force matik chana thambadagi tangdu leitaba phibam ama tapna tamna hanjilakpa ngamle loinana chawkhat thaurangi thabaksu leptana adumak paikhatli. Hauzik Fawada Ministry of Home Affairs ke assurance amadi approval ga loinana tonganba relief operations singi damak lupa crore chani shijinnakhre. Hairi basenfam ase reimbursement taunabagi damak haizakibasu leikre. Haukiba chahida low ubangam hautraba lawmi miyam gi damak center na lupa crore 19 lakh humfu gi senfam su kaitharakre. Governor Anusuiya Uikey na makhada na hai logi wangwada popi pambi tharamba lam ekar lising ahum subna tarama mang takhan bangam kre haukiba chahi ahum asida state asigi district mapanda kupna senaduna lakhe kumja inglising ani subna kun mathoi inglising ani subna kunithoi da popi pambi tharamba lam ekar lising kunipan chamanga marifutara mapan oiramba adu ngasidi chada humfugi changda hanthabangamle Manipur da hauzik oiriba fibam ase lakshin nabagi damak meeoi lakh ama lising marifu taret chamanifu humdoi prevention detention gin makhada fabangam ke makoi sing adu logi oiba thabak thauram sing laukatlaba matung thadokre hauzik fawbada punna FIR lising tararom register tawre paliba lengak asina aron athup amata yaudana thizin humzin bage thabak ase hena kumang chawsinaba case 18 CBI da aduga case amana NIA da sinake Masida sunatana atopa case mari amana CBI aduga case manga amana NIA da sinamnaba thaurang tawri hainasu Governor Anusuiya Uikey na House thamkiba warol aduna makhatari. हिंसा से प्रभावित विभिन्न स्थलों का दौरा करने और जनता को होने वाली कठिनाइयों को कम करने के लिए उठाए गए कदमों का आकलन करने के लिए विधानसभा के 6 सदस्यों वाली एक संकट प्रबंधन समिति का गठन किया गया था। राज्य में प्रभुत्व, स्वच्छता और कानून व्यवस्था की स्थिति को बनाए रखने में सहायता के लिए राज्य सुरक्षा बलों, केंद्रीय सशस्त्र पुलिस बल की 198 कंपनियां और सेना की 140 कॉलम को तैयार किया गया। स्थिर और मोबाइल गश्त के माध्यम से संवेदनशील गांवों के किनारों में राज्य और केंद्रीय बलों को संयुक्त रूप से तैनात किया गया। सेना और असम राइफल्स की कॉलम के साथ नागरिक पुलिस और केंद्रीय सशस्त्र बल पुलिस बलों की संयुक्त टीमों को सभी हॉट स्पॉट पर समन्वय रूप से तैनात किया गया।